ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯕꯨꯡ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯨ ꯊꯣꯏꯕꯤ ꯃꯃꯥꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯩ꯫ ꯊꯣꯏꯕꯤꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ꯫ ꯆꯥꯛ ꯄꯤꯕ, ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯕ ꯅꯥꯎꯕꯤꯕꯨ ꯇꯧꯍꯜꯂꯤ꯫ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯗꯦ, ꯂꯣꯏꯅꯍꯟꯗꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯥꯎꯕꯤ ꯍꯜꯂꯛꯑꯕ? ꯍꯟꯖꯔꯛꯑꯁꯅꯤ ꯂꯥꯛꯑꯣ꯫ ꯌꯥꯝꯕꯨꯡ, ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯑꯔꯅꯥꯞ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯅꯥꯎꯕꯤꯗꯨ ꯑꯔꯅꯥꯞꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯨꯡ, ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯑꯔꯅꯥꯞ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤ꯫ ꯅꯥꯎꯕꯤ ꯆꯪꯁꯤꯟꯗꯨꯅ ꯑꯔꯅꯥꯞꯀꯤ ꯂꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯏꯁ, ꯁꯤꯗꯤ ꯃꯩ ꯍꯧꯔꯦ, ꯀꯝꯗꯧꯅꯤ ꯌꯥꯝꯕꯨꯡ? ꯁꯦ, ꯇꯥꯕ꯭ꯔꯣ ꯌꯥꯝꯕꯨꯡ? ꯑꯔꯅꯥꯞ ꯐꯤꯕꯔ ꯍꯦꯟꯃꯟꯕꯅ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯅꯥꯎꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯐꯤ ꯑꯃꯗ ꯏꯁꯤꯡ ꯑꯏꯪꯕ ꯆꯣꯠꯍꯜꯂꯒ ꯀꯪꯅ ꯁꯨꯝꯗꯣꯛꯂꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯔꯅꯥꯞꯀꯤ ꯂꯥꯏꯕꯛꯇꯨꯗ ꯐꯤꯗꯨ ꯇꯞ ꯅꯞꯁꯤꯜꯂꯤ꯫ ꯃꯁꯥꯗ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯨ ꯈ꯭ꯋꯥꯡ ꯌꯧꯅ ꯍꯥꯏꯊꯕꯤ꯫ ꯑꯁ, ꯁꯤꯗꯤ ꯌꯥꯝ ꯁꯥꯔꯦ꯫ ꯃꯆꯦꯒ ꯃꯃꯥꯒꯒꯤ ꯃꯅꯥꯛꯇ ꯅꯥꯎꯕꯤꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯏ꯫ ꯏꯃꯥ! ꯏꯃꯥꯎ! ꯀꯔꯤꯅꯣꯅꯦ ꯍꯩ, ꯏꯐꯤꯡ ꯐꯤꯡꯂꯤꯗꯨꯕꯣ? ꯊꯣꯏꯕꯤ ꯅꯥꯎꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯥꯎꯕꯤ ꯃꯁꯥꯗꯨꯁꯨ ꯄꯥꯈꯠꯄꯒꯤ ꯃꯤꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯂꯛꯏ꯫ ꯌꯥꯝꯕꯨꯡꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯁꯥꯍꯧꯋꯦ꯫ ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯈꯤ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯄꯥꯈꯠꯄ ꯅꯤꯡꯉꯥꯏꯗꯨ ꯃꯄꯥꯜ ꯊꯣꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯍꯥꯏꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯃꯃꯥꯗ ꯈꯪꯅꯤꯡ ꯅꯤꯡꯂꯛꯏ꯫ ꯃꯦꯝꯇꯣꯟ ꯎꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯂꯥꯛꯑꯒꯦ, ꯀꯌꯥꯝ ꯀꯟꯅ ꯁꯥꯔꯤꯅꯣ? ꯌꯥꯝ ꯀꯟꯅ ꯁꯥꯍꯧꯋꯦ ꯏꯃꯥ, ꯆꯠꯁꯤꯁꯦ꯫ ꯃꯦꯝꯇꯣꯟ ꯍꯧꯒꯠꯇꯨꯅ ꯅꯥꯎꯕꯤꯒ ꯇꯨꯝꯊꯥ ꯃꯪꯊꯥ ꯆꯠꯃꯤꯟꯅꯈꯤ꯫ ꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯃꯅꯥꯛ ꯌꯧꯒꯦ ꯈꯜꯂꯕꯁꯨ ꯉꯝꯍꯟꯗ꯭ꯔꯦ꯫ ꯊꯥꯡꯕ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯄꯥꯈꯠꯆꯕ ꯃꯤꯄꯥꯏꯖꯕ ꯀꯌꯥꯗꯤ ꯂꯥꯞꯅ ꯂꯩꯔꯒ ꯍꯦꯜꯂꯤ꯫ ꯆꯠꯅꯤꯡꯉꯤ, ꯎꯅꯤꯡꯉꯤ, ꯉꯔꯥꯡ ꯏꯆꯣꯛ ꯆꯣꯛꯊꯈ꯭ꯔꯕ ꯁꯛꯇꯝꯗꯨ ꯃꯤꯠꯇ ꯎꯔꯛꯏ꯫ ꯍꯥꯟꯅꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯆꯪꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ ꯃꯃꯥꯅ ꯑꯌꯥꯕ ꯄꯤꯔꯝꯗ꯭ꯔꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨꯗꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯔꯨꯕꯅꯣ ꯄꯜ ꯀꯌꯥꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ? ꯆꯩꯅꯥ ꯀꯌꯥꯁꯤ ꯀꯔꯝꯅ ꯈꯥꯡꯒꯗꯧꯔꯤ, ꯈꯥꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯦꯝꯇꯣꯟꯅ ꯆꯪꯂꯛꯄꯗ ꯑꯔꯅꯥꯞꯇꯣ ꯃꯁꯥ ꯁꯥꯒꯠꯄ ꯍꯦꯟꯃꯟꯕꯒꯤ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯁꯤꯗꯤ ꯐꯖꯅ ꯁꯥꯔꯦ ꯊꯣꯏꯕ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯟꯗꯣꯝꯆꯥ ꯐꯤ ꯅꯥꯟꯊꯕꯤꯒꯦ꯫ ꯅꯥꯎꯕꯤ, ꯍꯤꯗꯥꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ, ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃ ꯄꯤꯖꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯍꯦ, ꯆꯠꯂꯣ, ꯏꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯅ ꯈꯔ ꯊꯨꯔꯅꯤ꯫ ꯍꯣꯏ꯫ ꯃꯦꯝꯇꯣꯟ ꯐꯤ ꯑꯃꯅ ꯑꯔꯅꯥꯞꯀꯤ ꯃꯁꯥꯗꯨ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯂꯥꯏꯕꯛꯇ ꯊꯝꯂꯤꯕ ꯐꯤ ꯑꯆꯣꯠꯄꯗꯨ ꯏꯁꯤꯡ ꯑꯃꯨꯛ ꯆꯣꯠꯍꯟꯗꯨꯅ ꯍꯥꯞꯄꯤ꯫ ꯅꯥꯎꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯅꯥꯎꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯅꯥꯎꯕꯤ, ꯌꯥꯝꯕꯨꯡ ꯀꯩꯗꯧꯔꯒꯦ? ꯃꯁꯥ ꯌꯥꯝ ꯁꯥꯒꯠꯍꯧꯋꯤ꯫ ꯀꯃꯥꯏꯅ ꯇꯧꯍꯧꯒꯦ? ꯍꯧꯖꯤꯛ ꯃꯥ ꯌꯥꯝ ꯍꯧꯔꯕꯣ? ꯋꯥ ꯉꯥꯡꯍꯧꯗꯤꯌꯦ꯫ ꯊꯣꯏꯕꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ꯫ ꯃꯈꯨꯠ ꯃꯆꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯐꯣꯟꯗꯨ ꯃꯦꯠꯂꯤ꯫ ꯃꯣꯆꯥꯁꯨ ꯀꯣꯜꯗꯨ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯊꯣꯏꯕꯤꯗ ꯀꯧꯖꯔꯛꯏ꯫ ꯑꯕꯦꯝ꯫ ꯗꯥꯃꯣꯆꯥ꯫ ꯊꯣꯏꯕꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯄꯥꯈꯠꯅ ꯃꯇꯠ ꯃꯇꯠ ꯉꯥꯡꯂꯛꯄ ꯋꯥꯍꯩꯗꯨꯗ ꯃꯣꯆꯥ ꯑꯣꯐꯤꯁꯇ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯒꯦ? ꯌꯥꯝꯕꯨꯡꯗꯣ, ꯗꯥꯃꯣꯆꯥ, ꯌꯥꯝꯕꯨꯡꯗꯣ꯫ ꯊꯣꯏꯕꯤ ꯀꯞꯂꯛꯂꯦ, ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯅ꯫ ꯑꯔꯅꯥꯞ ꯀꯩꯗꯧꯔꯕ? ꯁꯦ, ꯑꯕꯦꯝ ꯀꯞꯀꯅꯨ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯕ? ꯋꯥ ꯉꯥꯡꯗꯦ, ꯃꯁꯥ ꯁꯥꯏꯌꯦꯅ ꯏꯃꯥ ꯅꯠꯇꯦ, ꯅꯥꯎꯕꯤꯅ ꯍꯥꯏꯌꯦ꯫ ꯃꯣꯆꯥ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯊꯣꯏꯕꯤ ꯈꯨꯅꯝꯅ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯀꯞꯂꯤ꯫ ꯉꯔꯥꯡ ꯃꯥ ꯌꯥꯝ ꯋꯥꯕꯅꯦ, ꯑꯩ ꯈꯪꯉꯦ, ꯃꯥ ꯋꯥꯕꯅꯦ꯫ ꯌꯥꯝꯕꯨꯡꯗꯣ ꯃꯥ ꯌꯥꯝ ꯋꯥꯕꯅꯦ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯂꯦꯞꯄ ꯉꯝꯗ ꯃꯁꯥ ꯅꯤꯛꯄꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯂꯛꯏ꯫ ꯀꯨꯏꯗꯦ, ꯃꯣꯆꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ, ꯅꯨꯄꯥ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ꯫
ꯊꯣꯏꯕꯤ ꯒꯥꯔꯤ ꯃꯈꯣꯜꯗꯨꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯣꯆꯥ ꯆꯪꯈꯤꯕꯗꯨ ꯃꯥ ꯑꯣꯏ꯫ ꯆꯦꯞꯊꯗꯨꯅ ꯄꯥꯈꯠꯅ ꯌꯦꯡꯖꯍꯧꯔꯤ꯫ ꯏꯟꯗꯣꯟꯆꯥ, ꯍꯥꯏ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯍꯧꯖꯤꯛꯇ ꯄꯥꯎ ꯄꯤꯁꯤꯅ ꯍꯥꯏꯅꯔꯝꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏꯟꯗꯣꯝꯆꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯥꯎꯕꯤꯅ ꯆꯦꯜꯂꯒ ꯇꯝꯂꯛꯄꯅꯤ꯫ ꯃꯇꯥꯎ, ꯑꯝꯇ꯫ ꯂꯧꯁꯤꯡ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯐꯤꯚꯔꯁꯤꯗꯤ ꯐꯖꯅ ꯋꯥꯡꯉꯦ꯫ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯊꯣꯏꯕꯁꯦ… ꯏꯅꯦ, ꯋꯥꯕꯤꯒꯅꯨ, ꯀꯩꯝ ꯇꯧꯔꯣꯏꯌꯦ꯫ ꯂꯧꯁꯤꯡꯅ ꯏꯟꯖꯦꯛꯁꯟ ꯊꯥꯕ ꯌꯥꯕ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯌꯥꯝꯅ ꯇꯞꯅ ꯊꯥꯡꯂꯛꯏ ꯈꯣꯡꯊꯥꯡꯗꯨꯁꯨ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯔꯅꯥꯞꯀꯤ ꯔꯨꯝꯗꯨ ꯌꯧꯔꯦ꯫ ꯆꯪꯕꯗꯤ ꯉꯝꯗ ꯊꯣꯡꯖꯤꯟꯕ ꯔꯨꯝꯗꯨꯗ ꯃꯃꯥ ꯎꯈꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯈꯠ ꯆꯦꯞꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯈꯔ ꯄꯣꯊꯥꯍꯟꯁꯤ꯫ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯍꯟꯁꯤ꯫ ꯃꯁꯥꯁꯦ ꯇꯦꯟꯁꯟ ꯈꯔ ꯋꯥꯡꯕ ꯍꯦꯟꯃꯜꯂ ꯃꯥꯜꯂꯦ꯫ ꯃꯥꯒꯤꯗꯤ ꯍꯥꯟꯅꯁꯨ ꯀꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅꯤ꯫ ꯑꯗꯨ ꯈꯪꯅ ꯂꯣꯏꯅꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯌꯥꯔꯤꯈꯩ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯒꯅꯨ꯫ ꯊꯣꯏꯕꯤ ꯆꯦꯞꯊꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯃꯤꯟ ꯇꯨꯝꯂꯤꯕ ꯑꯔꯅꯥꯞꯇ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯌꯥꯝꯕꯣ, ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯤ ꯀꯩꯒꯤꯅꯣ? ꯅꯪ ꯌꯥꯝ ꯋꯥꯕ꯭ꯔꯥ ꯌꯥꯝꯕꯣ? ꯑꯩ ꯀꯞꯂꯣꯏꯒꯦ꯫ ꯌꯥꯝꯕꯣ, ꯅꯪ ꯋꯥꯗꯅꯕ ꯑꯩ ꯀꯞꯂꯣꯏꯒꯦ꯫ ꯅꯪ ꯅꯥꯒꯅꯨ꯫ ꯌꯥꯝꯕꯣ, ꯅꯪ ꯅꯥꯒꯅꯨꯕ꯫ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ… ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯄꯣꯊꯥꯍꯜꯂꯣ꯫ ꯑꯗꯨꯗꯤ ꯃꯇꯥꯎ, ꯑꯩꯁꯨ OPT ꯃꯇꯝꯅꯤ꯫ ꯄꯦꯁꯦꯟ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯌꯧꯔꯒꯦ꯫ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯂꯗꯤ ꯍꯦꯛꯇ ꯂꯥꯏꯟ ꯂꯧꯔꯛꯑꯣ꯫ ꯍꯣꯏ, ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯃꯇꯥꯎ꯫ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ, ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯂꯧꯁꯤꯡ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯀꯣꯟꯅ ꯆꯥꯔꯁꯤ ꯏꯅꯦ꯫ ꯃꯣꯆꯥ ꯍꯣꯏ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯣꯆꯥ ꯂꯧꯁꯤꯡꯕꯨ ꯊꯤꯟꯗꯣꯛꯂꯒ ꯍꯟꯖꯤꯜꯂꯛꯄꯗ ꯊꯣꯏꯕꯤ ꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯕꯦꯝ, ꯀꯩꯅꯣꯅꯦ, ꯀꯞꯄꯨꯔꯕꯣ? ꯃꯣꯆꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯈꯣꯏꯌꯥꯝꯕꯨꯡꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯗꯣꯏꯅꯣ? ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯝꯒꯦ? ꯀꯩꯒꯤ ꯃꯥ ꯇꯦꯟꯁꯟ ꯂꯩꯔꯤꯅꯣ? ꯃꯥ ꯀꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯅꯪ ꯈꯪꯕ꯭ꯔꯣ ꯃꯣꯆꯥ? ꯃꯣꯆꯥ ꯊꯣꯏꯕꯤꯒꯤ ꯃꯔꯤ ꯉꯥꯡꯊꯔꯛꯄ ꯍꯪꯊꯔꯛꯄ ꯋꯥꯍꯪ ꯃꯌꯥꯝꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯍꯩꯃꯥ, ꯀꯩꯝ ꯇꯧꯗꯦꯍꯦ, ꯄꯥꯈꯠꯀꯅꯨ꯫ ꯅꯣꯏ ꯌꯥꯝꯕꯨꯡꯁꯦ ꯍꯦꯔꯣ ꯌꯥꯝ ꯁꯥꯕꯅꯤ꯫ ꯈꯔꯁꯨ ꯅꯥꯁꯅꯨ, ꯇꯨꯃꯤꯟ ꯄꯣꯊꯥꯅꯕ꯫ ꯃꯣꯆꯥ꯫ ꯍꯥꯎꯅꯦ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯣꯟꯊꯗꯨꯅ꯫ ꯃꯣꯆꯥ ꯈꯣꯟꯖꯦꯜ ꯈꯨꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯏꯍꯦ, ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯃꯦ ꯅꯪꯕꯣ꯫ ꯁꯦ, ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ꯫ ꯍꯧꯒꯠꯂꯒ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯛ ꯇꯧꯕ꯫ ꯕꯦꯠ ꯑꯃ ꯑꯣꯜꯂꯛꯑꯅꯤ꯫ ꯃꯣꯆꯥꯒꯤ ꯐꯥꯒꯤꯗꯨꯗ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ ꯃꯊꯕꯥꯛꯇꯨꯗ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯈꯤ꯫ ꯃꯤꯊꯤꯕꯣꯡ ꯃꯤꯇꯥꯝꯕ, ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯤ, ꯑꯗꯨꯒ ꯉꯁꯤꯅ… ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨ ꯀꯤꯕꯅ ꯃꯃꯥꯏ ꯂꯨꯞꯊꯅꯩ꯫ ꯑꯩꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯍꯟꯈꯤꯕ ꯐꯩ꯫ ꯃꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯃꯃꯤꯠ ꯊꯤꯠꯅ ꯌꯦꯡꯁꯅꯨ꯫ ꯖꯣꯟꯅ ꯏꯌꯥꯝꯕ, ꯁꯦꯔꯧꯒꯤ ꯈꯣꯡꯆꯠꯇꯨ ꯃꯥꯅ ꯍꯥꯟꯅ ꯔꯤꯄꯣꯔꯠ ꯐꯪꯕ ꯃꯥꯜꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝ ꯂꯥꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯂꯥꯏ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯨꯞꯅ ꯁꯦꯟꯅꯧ꯫ ꯃꯁꯤ ꯌꯧꯔꯛꯇꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯐꯅꯤ ꯏꯌꯥꯝꯕ, ꯃꯥꯕꯨꯗꯤ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯄꯥꯛꯅ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦꯗ꯫ ꯅꯨꯄꯤꯁꯤꯁꯨ ꯑꯩꯈꯣꯏ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯕ ꯂꯩꯇꯦ꯫ ꯏ ꯑꯃꯠꯇꯅꯤ, ꯃꯁꯤꯁꯨ ꯇꯔꯥꯏꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯀꯌా ꯑꯃ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯁꯦ ꯑꯗꯨꯃꯛ ꯃꯔꯤꯜ ꯈꯥꯔꯤ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯉꯥꯏꯕꯒꯤ ꯁꯨꯞꯅꯇꯒꯤ ꯁꯥꯏꯟ ꯑꯃꯈꯛ, ꯃꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯈ꯭ꯔꯗꯧꯅꯤ꯫ ꯁꯥꯏꯟꯗꯨ ꯐꯪꯂꯗꯤ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ… ꯀꯣꯛ ꯌꯥꯎꯗꯕ ꯃꯤꯅ ꯉꯥꯡꯒꯗꯕ ꯋꯥꯗꯣ ꯁꯤꯗ ꯉꯥꯡꯂꯛꯀꯅꯨ꯫ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯤꯡꯅꯤ ꯈꯟꯕ꯭ꯔꯣ? ꯂꯥꯟ ꯃꯌꯥꯝꯒꯤ ꯃꯄꯨ ꯑꯣꯏꯗ꯭ꯔꯤꯀꯥꯟ ꯁꯤꯕꯗꯨꯔꯣ ꯅꯣꯏꯅ ꯄꯥꯝꯂꯤꯁꯦ? ꯃꯐꯝꯁꯦ ꯁꯤꯀ꯭ꯔꯦꯠꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨ꯫ ꯚꯥꯞ ꯇꯥꯖꯔꯦ ꯏꯌꯥꯝꯕ꯫ ꯏꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯒꯅꯨ꯫ ꯅꯁꯥꯅ ꯀꯔꯤ ꯇꯧꯒꯅꯤꯗꯣ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯁꯥꯔ ꯂꯥꯛꯈꯤꯗ꯭ꯔꯕꯣ ꯉꯁꯤ? ꯂꯥꯛꯇꯕ ꯃꯥꯜꯂꯤ꯫ ꯁꯥꯔ ꯃꯣꯆꯥꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯊꯣꯛꯈꯤ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯩꯅ ꯑꯝꯇ ꯀꯣꯏꯔꯨꯁꯦ ꯍꯥꯏꯗꯤ ꯌꯥꯗꯦꯅꯦ ꯅꯪꯁꯨ? ꯈꯣꯏꯅꯥꯎ ꯊꯣꯛꯂꯛꯑꯅꯤꯌꯦ, ꯑꯗꯨꯒ ꯀꯣꯏꯔꯨꯁꯤꯃꯤ꯫ ꯏꯕꯥꯅꯤꯗꯪ ꯆꯪꯕꯗꯣ ꯁꯥꯔꯒꯤ ꯃꯥꯡꯗ ꯇꯟꯗ꯭ꯔꯣ? ꯈꯣꯏꯅꯥꯎ ꯌꯥꯎꯔꯗꯤ ꯃꯣꯏ ꯃꯃꯥꯟꯅꯕꯤꯅꯤꯅ ꯐꯩꯗꯅ꯫ ꯑꯗꯨꯁꯨ ꯌꯥꯏ, ꯑꯗꯣ ꯈꯔ ꯊꯨꯅ ꯊꯣꯛꯍꯜꯂꯣ ꯅꯣꯏ ꯅꯥꯎꯗꯣ꯫ ꯉꯥꯏꯉꯝꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫
ꯃꯥꯅ ꯏꯊꯛ ꯊꯣꯡꯕ ꯑꯣꯏꯁꯤꯜꯂꯦ ꯅꯠꯇ꯭ꯔꯃꯛꯇꯤ ꯈꯔꯁꯨ ꯐꯗꯧꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏꯁꯦ ꯀꯥꯊꯦꯛꯏ ꯏꯕꯦꯝꯃ ꯋꯥ ꯍꯥꯏꯁꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯔꯤꯇꯥ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯁꯔꯁꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯅꯩ ꯍꯌꯦꯡ ꯍꯣꯞꯇ ꯕꯤꯗꯥꯏ ꯇꯥꯍꯧꯔꯗꯤ ꯍꯨ ꯅꯠꯇ꯭ꯔꯒ ꯊꯧꯔꯤꯅ ꯄꯣꯠꯂꯣꯏ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯇꯥꯅꯤꯡꯗꯦꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯃꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯈꯟꯖꯕꯗꯣ ꯏꯁꯣꯔꯅ ꯎꯕꯤꯔꯝꯒꯅꯤ ꯁꯔꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯊꯝꯖꯔꯝꯅꯤ ꯃꯥꯏꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯑꯦꯋꯥꯔꯗ ꯄꯤꯒꯦ ꯍꯥꯏꯔꯤꯅꯤ ꯂꯥꯏꯗ ꯑꯦꯋꯥꯔꯗ ꯄꯤꯗꯣꯏꯅꯦꯕ ꯄꯤꯗꯣꯏꯅꯦ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯕꯩ ꯌꯥꯝ ꯋꯥꯁꯤꯜꯂꯛꯑꯦ ꯅꯪ ꯔꯤꯇꯥꯒ ꯑꯦꯂꯤꯅꯥꯒꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯂꯩꯕꯗꯨꯗ ꯚꯤꯛꯇꯔꯅ ꯅꯕꯥꯅꯤꯅ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯤꯗꯨꯅ ꯀꯔꯤꯒꯦ ꯑꯅꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯏꯄꯥ ꯄꯥꯈꯠꯅ ꯔꯤꯇꯥꯅ ꯁꯔ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯩꯕꯨꯗꯤ ꯁꯥꯎꯕꯤꯔꯣꯏ ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯅꯣꯏ ꯃꯨꯟꯅ ꯈꯪꯉꯤꯗꯅ ꯊꯕꯛ ꯐꯖꯅ ꯇꯧꯖꯧ ꯄꯦꯟꯗꯤꯡꯗ ꯊꯝꯒꯅꯨ ꯊꯝꯃꯣꯏ ꯁꯔ ꯑꯗꯣ ꯁꯔ ꯚꯤꯛꯇꯔ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯑꯦꯂꯤꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯀꯩꯗꯧꯔꯦ ꯉꯁꯤ ꯁꯔ ꯂꯥꯛꯇꯕ꯭ꯔꯣ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤ ꯊꯕꯛ ꯇꯧꯅꯍꯧꯔꯣꯀꯣ ꯅꯣꯏ ꯁꯔ ꯂꯥꯛꯄꯗ ꯕ꯭ꯔꯖ ꯇꯥꯗꯅꯕ ꯍꯣꯏ ꯁꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯕ ꯃꯇꯨꯡ ꯍꯧꯒꯠꯇꯨꯅ ꯐꯝꯂꯛꯏ ꯃꯁꯥꯗꯨꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯣꯈꯥꯛ ꯏꯟꯗꯦꯅꯦ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏ ꯃꯍꯥꯆꯟꯗꯥ ꯅꯪ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯐꯝꯃꯨ ꯆꯤꯟꯁꯦ ꯐꯥꯖꯤꯟꯒꯦ ꯉꯝꯂꯛꯇꯦ ꯅꯁꯥꯅ ꯅꯁꯥ ꯋꯥꯅꯕ ꯑꯗꯨꯛ ꯌꯥꯝ ꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯩꯗꯤꯅꯦ ꯅꯥꯔꯤꯉꯩ ꯃꯊꯛꯇꯨꯗ ꯀꯤꯟ ꯑꯍꯥꯎꯕ ꯑꯃꯁꯨ ꯄꯤꯁꯜꯂꯛꯑꯅꯤ ꯅꯪꯅ ꯂꯥꯛꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯥꯏꯗꯒꯤꯅꯣ ꯀꯅꯥ ꯂꯩꯍꯧꯒꯦ ꯃꯐꯝꯗꯨꯗ ꯑꯔꯅꯥꯝꯅ ꯃꯐꯝꯗꯨ ꯍꯥꯏꯔꯤꯕꯗꯨ ꯃꯣꯆꯥ ꯚꯥꯞ ꯇꯥꯏ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯝꯃꯤ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯒꯅꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯛꯀꯦ ꯑꯕꯦꯝꯅ ꯄꯤꯔꯛꯑꯦ ꯑꯩꯗꯤ ꯂꯋꯥꯏ ꯁꯝ ꯀꯦꯟꯒꯦ ꯇꯧꯔꯨꯔꯕꯅꯤ ꯑꯕꯦꯝꯒꯤ ꯀꯣꯜ ꯈꯨꯇꯧꯗꯨꯗ ꯍꯥꯏꯕꯗꯤ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯏ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯈꯩ ꯑꯕꯦꯝꯅ ꯍꯣꯏ ꯃꯤ ꯑꯗꯩ ꯑꯩꯁꯨ ꯂꯣꯏꯅ ꯂꯪꯊꯣꯛꯂꯝꯂꯒ ꯂꯧꯁꯤꯡꯒ ꯂꯥꯛꯄꯅꯤ ꯑꯕꯦꯝ ꯁꯤꯗ ꯂꯩꯔꯝꯕ꯭ꯔꯣ ꯉꯁꯥꯏꯒꯦ ꯃꯥꯗꯤ ꯂꯩꯔꯝꯗꯦ ꯏꯃꯥꯒ ꯅꯥꯎꯕꯤꯒꯗꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯤ ꯅꯪꯒꯤ ꯆꯥꯕ ꯌꯥꯕ ꯁꯦꯝꯂꯨꯅꯤꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪ ꯂꯥꯛꯄ ꯅꯨꯡꯁꯥꯅ ꯂꯋꯥꯏ ꯃꯄꯥꯁꯦ ꯆꯞ ꯆꯥꯅ ꯌꯩꯊꯕ ꯃꯄꯥꯗꯒꯤ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛ ꯃꯝꯗꯧꯔꯕꯅꯤ ꯑꯔꯅꯥꯞ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯁꯥꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯑꯕꯦꯝꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯤꯅ ꯍꯪꯂꯤꯁꯦ ꯈꯨꯝꯗꯦ ꯀꯩꯝ ꯆꯠꯇꯦꯗ ꯂꯩꯈꯤꯕꯅꯤ ꯌꯨꯝꯗ ꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯂꯝꯗꯕ꯭ꯔꯣ ꯆꯪꯉꯝꯗꯦ ꯍꯥꯏꯁꯦ ꯐꯥꯒꯤꯔꯣ ꯍꯥ ꯁꯤꯒꯦꯔꯣ ꯅꯪ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯑꯩ ꯄꯣꯊꯥꯒꯦ ꯄꯣꯊꯥꯔꯣ ꯁꯦ ꯆꯝꯐꯨꯠꯁꯦ ꯄꯨꯔꯣ ꯆꯥꯛ ꯈꯔ ꯄꯤꯖꯁꯦ ꯏꯃꯥꯁꯦ ꯆꯥꯛꯀ ꯉꯥꯒꯁꯦ ꯄꯥꯏꯔꯛꯑꯒꯦ ꯍꯣꯏ ꯊꯩꯕꯤ ꯇꯞꯅ ꯃꯃꯥꯗ ꯀꯤꯔꯞ ꯇꯧꯅ ꯏꯃꯥ ꯃꯦꯝꯇꯣꯟ ꯃꯆꯥꯗ ꯐꯠ ꯌꯦꯡꯂꯛꯏ ꯌꯥꯝꯕꯨꯡ ꯈꯔ ꯐꯥꯎꯔꯕ ꯆꯥꯛ ꯊꯤꯔꯝꯃꯣ ꯊꯩꯕꯤ ꯃꯈꯥ ꯇꯥꯅ ꯍꯪꯕ ꯉꯝꯗ꯭ꯔꯤ ꯃꯃꯥꯒꯤ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝ ꯑꯃꯅ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯜꯂꯝꯂꯤ ꯗꯥꯃꯣꯆꯥ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯌꯥꯔꯣꯏꯌꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯍꯜꯂꯒꯦꯅ ꯆꯥꯛ ꯆꯥꯔꯒ ꯉꯁꯤ ꯂꯦꯛꯈ꯭ꯔꯣꯗꯅ ꯃꯁꯥ ꯀꯩꯝ ꯇꯧꯔꯔꯣꯏ ꯏꯟꯗꯣꯝꯆꯥ ꯄꯥꯈꯠꯂꯨꯔꯅꯨ ꯑꯗꯨꯏꯁꯨ ꯊꯣꯏꯕ ꯑꯔꯅꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯆꯥꯛ ꯈꯔ ꯆꯥꯁꯤꯁꯦ ꯍꯤꯗꯥꯛ ꯆꯥꯅꯕ ꯊꯝꯕꯤꯔꯝꯃꯣ ꯏꯟꯗꯣꯝꯆꯥ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯒ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯆꯥꯔꯒꯦ ꯌꯥꯝꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯏꯁꯥ ꯀꯟꯗꯕꯅꯦ ꯑꯔꯅꯥꯞ ꯅꯥꯎꯕꯤꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯁꯥꯔꯤꯀꯥꯟꯗ ꯆꯥꯔꯁꯤꯅꯦꯍꯦ ꯊꯣꯏꯕ ꯌꯥꯅꯤ ꯇꯞꯅ ꯆꯥꯒꯦ ꯏꯟꯗꯣꯝꯆꯥ ꯏꯪꯈ꯭ꯔꯅꯤꯗꯣ ꯇꯧꯔꯤꯁꯦ ꯏꯪꯕꯗꯨꯅ ꯐꯩꯌꯦ ꯏꯟꯗꯣꯝꯆꯥ ꯅꯤꯡꯉꯥꯏꯁꯦ ꯑꯣꯈꯥ ꯀꯟꯈ꯭ꯔꯕ ꯇꯞꯇꯥꯏ ꯐꯨꯗ ꯏꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯃꯦꯝꯇꯣꯟꯅ ꯄꯠꯊꯠꯇꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯆꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯦꯝꯇꯣꯟꯗꯨ ꯐꯅ ꯊꯦꯡꯉꯕ ꯐꯥꯎꯕ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯅꯥꯟꯊꯣꯛꯄꯤꯔꯦ ꯏꯟꯗꯣꯝꯆꯥ ꯌꯥꯔꯅꯤ ꯑꯩ ꯏꯁꯥ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯁꯥꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤ ꯆꯥꯒꯦ ꯏꯟꯗꯣꯝꯆꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯣꯠꯁꯤꯟꯒꯅꯨꯀꯣ ꯊꯣꯏꯕ ꯐꯣꯟ ꯇꯧꯔꯛꯑꯣ ꯏꯟꯗꯣꯝꯆꯥ ꯍꯧꯗꯣꯔꯛꯑꯣ ꯋꯥꯈꯜ ꯄꯪꯈꯟ ꯈꯟꯖꯤꯟꯒꯅꯨ ꯑꯔꯅꯥꯞ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯈꯟꯗꯦꯗ
ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯅꯤ ꯊꯣꯏꯕꯤꯁꯨ ꯇꯨꯝꯁꯤꯟꯕ ꯌꯥꯗ ꯐꯝꯗꯨꯅ ꯂꯩ ꯐꯃꯨꯡꯗꯨꯗ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯉꯥꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯕꯦꯝꯃ ꯑꯔꯅꯥꯞꯀꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯊꯣꯏꯕꯤ ꯍꯔꯥꯎꯖꯩ ꯇꯍꯥ ꯇꯍꯥ ꯃꯦꯁꯦꯖꯇꯨ ꯇꯥꯏꯄꯤꯡ ꯇꯧꯏ ꯌꯥꯝꯕ ꯅꯪ ꯅꯥꯕ ꯐꯔꯕꯣ ꯏꯁꯥ ꯀꯩꯝ ꯇꯧꯗ꯭ꯔꯕ ꯑꯕꯦꯝꯃ ꯑꯩꯅ ꯅꯥꯔꯒ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯂꯛꯇꯕ ꯌꯥꯝꯕꯨꯡꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯊꯣꯏꯕꯤ ꯑꯔꯅꯥꯞꯀꯤ ꯋꯥꯍꯪꯗꯨꯗ ꯀꯞꯅꯤꯡꯂꯛꯂꯤ ꯋꯥꯔꯧꯗꯤꯌꯦ ꯌꯥꯝꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯥ ꯊꯣꯏꯕꯤ ꯃꯄꯤ ꯇꯥꯔꯛꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯋꯣ ꯌꯥꯝꯕꯨꯡ ꯅꯪ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯔꯣꯏ ꯍꯥꯏꯌꯨ ꯌꯥꯝꯕꯨꯡ ꯍꯥꯏꯔꯣꯏ ꯍꯥꯏꯌꯣꯕ ꯌꯥꯝꯕꯨꯡ ꯁꯤꯕ ꯌꯥꯔꯣꯏꯌꯦ ꯁꯨꯛꯁꯤ ꯁꯤꯍꯜꯂꯣꯏꯌꯦ ꯑꯗꯨꯅꯔꯥ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯕꯨ ꯏꯟꯊꯣꯛꯄ ꯃꯥꯟꯕ ꯃꯇꯧꯗꯣ ꯑꯩꯕꯨ ꯎꯍꯜꯂꯤꯕ ꯀꯩꯒꯤ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯥ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯤ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯀꯌꯥꯗꯣ ꯏꯆꯝ ꯆꯝꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯁꯨ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯗꯤ ꯈꯨꯝꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯑꯣꯏꯍꯜꯂꯔꯤ ꯊꯣꯏꯕꯤꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ ꯐꯔꯦ ꯇꯨꯝꯖꯔꯣ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯌꯥꯝꯕꯨꯡ ꯆꯥꯛ ꯆꯥꯔꯕ ꯆꯥꯗꯦ ꯀꯩꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯒ ꯅꯥꯎꯕꯤꯒꯅ ꯆꯥꯛ ꯄꯨꯈꯤꯕꯗꯤ ꯀꯨꯏꯔꯦ ꯊꯅꯝꯃꯦ ꯑꯗꯨꯒ ꯆꯥꯗ꯭ꯔꯤꯅ ꯀꯩꯒꯤ ꯑꯕꯦꯝꯃ ꯑꯔꯅꯥꯞꯀꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯕꯦꯝꯃ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗ ꯍꯦꯛ ꯍꯦꯛ ꯆꯩꯅꯥ ꯄꯤꯔꯤ ꯀꯔꯤꯒꯤ ꯃꯥꯟꯅꯗꯕꯅꯣ ꯃꯌꯥꯝꯒ ꯈꯣꯟꯊꯣꯛ ꯇꯣꯉꯥꯟꯕꯒꯨꯝ ꯐꯥꯎꯔꯤꯕ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯔꯣ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯗ ꯏꯟꯊꯣꯛꯂꯒ ꯊꯝꯂꯝꯂꯒ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤ ꯀꯞꯂꯒꯦ ꯉꯝꯗ꯭ꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯈꯨꯝꯐꯝ ꯈꯪꯗꯕ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯗꯨꯅ ꯆꯩꯅꯥ ꯇꯠꯇꯅ ꯄꯤꯔꯛꯂꯤ ꯌꯥꯝꯕꯨꯡ ꯆꯥꯛ ꯆꯥꯔꯣꯕ ꯑꯕꯦꯝꯃ ꯇꯥꯏꯌꯦ ꯌꯥꯝꯕꯨꯡ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯏꯟꯊꯣꯛꯄ ꯄꯥꯝꯕ꯭ꯔꯥ ꯊꯣꯏꯕꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯀꯌꯥꯗꯨꯗꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯕꯦꯝꯃ ꯌꯥꯝꯕꯨꯡꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯁꯦ ꯀꯜꯂꯛꯄ ꯌꯥꯝ ꯐꯥꯎꯋꯦꯅ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯋꯥꯍꯟꯒꯅꯨꯕ ꯑꯕꯦꯝꯃ ꯊꯣꯏꯕꯤ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯑꯣꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯃꯃꯥ ꯇꯥꯈꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯈꯠꯆ ꯃꯈꯨꯠ ꯑꯅꯤꯅ ꯆꯤꯝꯕꯥꯜ ꯑꯗꯨ ꯃꯦꯟꯁꯤꯟꯖꯩ ꯌꯥꯝꯕꯨꯡ ꯅꯪ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯤꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯑꯩ ꯋꯥꯏꯌꯦ ꯌꯥꯝꯕꯨꯡ ꯑꯩ ꯋꯥꯏꯌꯦ ꯀꯔꯤꯒꯤ ꯏꯆꯦꯜ ꯑꯗꯨꯒꯤ ꯇꯤꯟꯐꯝ ꯑꯃꯠꯇ ꯑꯣꯏꯍꯟꯗꯕꯅꯣ ꯆꯠꯅꯕꯤ ꯃꯥꯒꯤ ꯐꯤꯖꯪꯅ ꯃꯔꯣꯜ ꯀꯌꯥ ꯊꯣꯛꯅ ꯈꯩꯗꯣꯛꯅ ꯊꯅꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯆꯠꯅꯕꯤꯒꯤ ꯑꯀꯟꯕ ꯏꯔꯩꯗꯨꯅ ꯄꯟꯊꯨꯡꯐꯝ ꯑꯗꯨꯗꯒꯤ ꯅꯥꯊꯩꯍꯟꯈ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯤꯕꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏ ꯀꯔꯤꯒꯤ ꯑꯣꯏꯍꯜꯂꯤꯕꯅꯣ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯈꯟꯗꯣꯛꯇꯨꯅ ꯈꯥꯡꯂꯁꯤꯔꯥ ꯈꯥꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯝꯍꯟꯁꯤꯔꯥ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯆꯨ ꯑꯁꯤꯕꯨ